Nang karigi maramda thagat haiba oiri. Nang nungti numit khudingda apik-apikpa maram amagidamakta Ishwarbu thagatbra. Aina khali karigumba matamda makhong chatpa ngamdaba misingna wheelchair ado sijinnaduna makhoina ahingda haugattuna bathroomda changduna Ishwar nangbu thagatjai. Aigi khongse haujiksu sijinnaba yari. Haina tauramgadra haina. Thagatjai Ishwar ai uba ngami. Thagatjai Ishwar ai taba ngami. Ai chatpa ngami. Thagatjai Ishwar aigi punsi ase afaba mahai ngakta pali. Asumna thagatningai yamna lei aduna ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯤꯕ ꯃꯈꯩ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯪꯏ ꯑꯗꯨꯒ ꯂꯥꯏ ꯐꯠꯇꯕꯅ ꯍꯦꯟꯅ ꯑꯄꯪꯕ ꯑꯣꯏ ꯊꯥꯒꯠꯄ ꯍꯩꯕ ꯑꯣꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯌꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯗ ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯕꯤꯌꯨ ꯑꯩꯅ ꯈꯜꯂꯤ ꯑꯌꯨꯛ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯏꯁ꯭ꯋꯔꯗ ꯀꯠꯊꯣꯛꯆꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯅ ꯂꯥꯏꯁꯣꯟ ꯏꯁꯩ 25ꯒꯤ ꯑꯃꯗ ꯌꯦꯡꯃꯤꯟꯅꯁꯤ ꯀꯠꯊꯣꯛꯆꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯗ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯉꯣꯟꯗ ꯄꯨꯖꯔꯛꯂꯤ ꯏꯇꯤꯡ ꯇꯤꯡꯅ ꯏꯆꯝ ꯆꯝꯅ ꯂꯥꯏꯁꯣꯟ ꯏꯁꯩ ꯑꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯄꯥꯖꯩ ꯑꯩ ꯂꯥꯏꯁꯣꯟ ꯏꯁꯩꯒꯤ 25ꯒꯤ ꯑꯃ ꯑꯁꯦ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯉꯣꯟꯗ ꯄꯨꯖꯔꯛꯂꯤ ꯃꯁꯤ ꯑꯌꯨꯛ ꯈꯨꯗꯤꯡꯗ ꯇꯧꯕꯗ ꯌꯥꯝꯅ ꯑꯐꯕ ꯑꯃꯅꯤ ꯅꯪ ꯐꯝꯒꯦꯔꯥ ꯂꯦꯞꯀꯦꯔꯥ ꯈꯨꯎ ꯀꯨꯟꯒꯦꯔꯥ ꯅꯪꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯑꯣꯡ ꯑꯗꯨꯗ ꯈꯨꯠ ꯊꯥꯡꯒꯠꯂꯒꯁꯨ ꯑꯁꯨꯝꯅ ꯍꯥꯏꯕꯤꯌꯨ ꯄ꯭ꯔꯚꯨ ꯑꯩ ꯃꯁꯤꯗ ꯂꯩꯖꯔꯦ ꯑꯩꯁꯦ ꯅꯍꯥꯛꯀꯤꯅꯤ ꯑꯩꯒꯤ ꯏꯆꯤꯜꯁꯦ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯩꯒꯤ ꯋꯥꯈꯜ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯩꯒꯤ ꯈꯣꯡ ꯈꯨꯠꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯁꯨ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯩꯒꯤ ꯅꯥꯀꯣꯡ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯩꯒꯤ ꯁꯦꯜ ꯊꯨꯝ ꯅꯪꯒꯤꯅꯤ ꯑꯩ ꯏꯁꯥꯃꯛ ꯅꯉꯣꯟꯗ ꯁꯤꯟꯅꯖꯔꯤ ꯏꯁ꯭ꯋꯔ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯑꯩ ꯅꯉꯣꯟꯗ ꯀꯠꯊꯣꯛꯆꯔꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯗꯨꯇ ꯅꯤꯗꯨꯅ ꯂꯩ ꯄꯣꯜꯅ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯃꯔꯝꯗ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯖꯩ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯈꯣꯏꯅ ꯉꯝꯂꯤꯕ ꯃꯈꯩ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯁꯦꯜ ꯊꯨꯝꯒꯤ ꯉꯁꯤꯒꯤ ꯑꯌꯨꯛꯇ ꯑꯩꯅ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯁꯥꯃꯛꯁꯨ ꯏꯁ꯭ꯋꯔꯗ ꯄꯤꯖꯩ ꯅꯪ ꯅꯁꯥꯃꯛ ꯄꯤꯊꯣꯛꯄ ꯑꯗꯨꯗꯤ ꯅꯪꯒꯤ ꯄꯩꯁꯥ ꯄꯤꯊꯣꯛꯄ ꯏꯁ꯭ꯋꯔ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕ ꯀꯔꯤ ꯂꯩꯕꯒꯦ ꯑꯩꯅ ꯃꯁꯤ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯈꯟꯈꯤ ꯃꯍꯥꯛꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯇꯧꯅꯤꯡꯗ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯑꯩ ꯑꯐꯕ ꯑꯃ ꯐꯪꯂꯦ ꯅꯁꯥꯅ ꯅꯨꯡꯉꯥꯏꯊꯣꯛꯆꯧ ꯍꯣꯏ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯒꯅꯤ ꯀꯅꯥꯅ ꯈꯪꯕꯒꯦꯅꯦ ꯍꯥꯏꯖꯔꯤꯕ ꯑꯁꯦ ꯀꯅꯥ ꯇꯥꯕꯤꯔꯤꯕꯒꯦ ꯕꯥꯏꯕꯜꯗ ꯌꯥꯝꯅ ꯌꯥꯎꯔꯤ ꯖꯦꯀꯣꯕꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯁ꯭ꯋꯔꯗ ꯈꯨꯔꯨꯝꯈꯤ ꯑꯕ꯭ꯔꯥꯍꯝꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯁ꯭ꯋꯔꯗ ꯈꯨꯔꯨꯝꯈꯤ ꯗꯦꯕꯤꯗꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯁ꯭ꯋꯔꯗ ꯈꯨꯔꯨꯝꯈꯤ ꯖꯤꯁꯨꯅ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯆꯠꯈꯤ ꯑꯩꯅ ꯃꯁꯦ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯖꯕꯒꯤ ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯏꯁ꯭ꯋꯔꯅ ꯃꯇꯝ ꯀꯥꯏꯊꯣꯛꯇꯨꯅ ꯐꯖꯅ ꯂꯣꯏꯅꯗ꯭ꯔꯒꯗꯤ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯋꯥꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯃꯁꯤ ꯍꯥꯏꯖꯕꯅꯤ ꯅꯪꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯁꯤ ꯇꯧꯕꯗ ꯃꯇꯝ ꯈꯖꯤꯛꯇꯪꯒꯤ ꯍꯧꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯑꯉꯛꯄꯀꯌꯥ ꯑꯣꯏꯒꯅꯤ ꯅꯪ ꯃꯁꯤ ꯇꯧꯕꯗ ꯄꯨꯡ 2 ꯂꯧꯒꯗꯕ ꯅꯠꯇꯦ ꯅꯪꯅ ꯉꯝꯖꯕꯗ ꯅꯪꯅ ꯇꯧꯅꯤꯡꯂꯒꯗꯤ ꯃꯤꯅꯤꯠ 10 ꯈꯛ ꯇꯧꯔꯁꯨ ꯌꯥꯏ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯊꯥꯖꯩ ꯅꯪꯒꯤ ꯃꯇꯝ ꯈꯨꯗꯤꯡ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯅ ꯃꯍꯩ ꯌꯥꯟꯕ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯗꯒꯤꯗꯤ ꯅꯪ ꯍꯦꯟꯅ ꯑꯣꯏꯔꯛꯅꯅꯕ ꯂꯝꯕꯤ ꯑꯗꯣ ꯁꯦꯝꯕ ꯍꯧꯔꯛꯀꯅꯤ ꯅꯪꯅ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯪꯒꯤ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯠꯇꯨꯅ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕꯅ ꯍꯦꯟꯅ ꯐꯩ ꯍꯧꯖꯤꯛ ꯅꯪꯅ ꯈꯜꯂꯤ ꯑꯩꯅ ꯈꯜꯂꯤ ꯅꯈꯣꯏ ꯀꯅꯥꯒꯨꯝꯕꯅ ꯈꯜꯂꯤ ꯑꯩꯗꯤ ꯃꯌꯥꯝ ꯑꯁꯦ ꯇꯧꯅꯅꯕ ꯃꯇꯝ ꯂꯩꯇꯦ ꯍꯥꯏꯅ ꯃꯌꯥꯝ ꯑꯁꯦ ꯇꯧꯅꯕ ꯑꯩ ꯀꯔꯝꯕ ꯃꯇꯝꯗ ꯍꯧꯒꯠꯀꯗꯣꯏꯅꯣ
ꯑꯩꯅ ꯍꯥꯏꯕ ꯍꯥꯏꯗꯕ ꯅꯈꯣꯏꯅ ꯇꯧꯅꯤꯡꯕ ꯑꯗꯣ ꯅꯈꯣꯏꯅ ꯇꯧꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ, ꯅꯪ ꯅꯨꯃꯤꯗꯥꯡꯗ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯒꯅꯤ, ꯑꯗꯨꯅ ꯅꯪ ꯑꯌꯨꯛꯇ ꯑꯃꯨꯛ ꯍꯧꯒꯠꯀꯅꯤ꯫ ꯍꯩꯅꯕꯤ ꯑꯃ ꯁꯦꯝꯒꯠꯂꯨ꯫ ꯂꯨꯛ 22:38 ꯏꯕꯨꯡꯉꯣꯅ ꯂꯦꯡꯊꯣꯔꯛꯇꯨꯅ ꯃꯍꯧꯁꯥꯒꯨꯝꯅ ꯅꯪꯅ ꯃꯁꯤ ꯇꯧꯕꯗ ꯃꯍꯧꯁꯥꯒꯨꯝꯅ ꯑꯣꯏꯗ꯭ꯔꯒꯗꯤ ꯃꯗꯨ ꯅꯪꯒꯤ ꯇꯧꯕꯗ ꯑꯋꯥꯕ ꯑꯣꯏꯒꯅꯤ꯫ ꯏꯕꯨꯡꯉꯣꯅ ꯂꯦꯡꯊꯣꯛꯂꯛꯇꯨꯅ ꯃꯍꯧꯁꯥꯒꯨꯝꯅ ꯖꯩꯇꯨꯟ ꯆꯤꯡꯗ ꯂꯦꯡꯈ꯭ꯔꯦ, ꯑꯗꯨꯒ ꯁꯦꯕꯣꯛꯁꯤꯡꯅꯁꯨ ꯏꯕꯨꯡꯉꯣꯒꯤ ꯇꯨꯡ ꯏꯟꯖꯔꯣ, ꯑꯃꯁꯨꯡ ꯏꯕꯨꯡꯉꯣꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕꯗ ꯃꯈꯣꯏꯗ ꯍꯥꯏ, ꯅꯈꯣꯏꯅ ꯑꯊꯦꯝꯕꯗ ꯆꯪꯗꯅꯅꯕ ꯍꯥꯏꯖꯧ꯫ ꯃꯁꯤꯅꯤ ꯑꯩꯅ ꯉꯁꯤꯒꯤ ꯑꯌꯨꯛꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯂꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯁꯤ꯫ ꯑꯩꯈꯣꯏꯅ ꯈꯖꯤꯛꯇꯪ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯑꯃ ꯍꯥꯏꯕ ꯈꯪꯈꯤ꯫ ꯅꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯑꯊꯦꯝꯕꯗ ꯃꯐꯝ ꯄꯤꯗꯨꯅ ꯑꯋꯥ ꯑꯅꯥꯒꯤ ꯃꯔꯛꯇ ꯇꯥꯗꯨꯅ ꯃꯗꯨꯗꯒꯤ ꯊꯣꯔꯛꯅꯕ ꯍꯥꯏꯖꯒꯗꯕ ꯑꯗꯣ ꯑꯣꯏꯒꯅꯨ, ꯑꯗꯨꯅ ꯃꯥꯡꯖꯧꯅꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧ, ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯑꯊꯦꯝꯕꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯗꯨꯗ ꯅꯪ ꯇꯥꯔꯣꯏ꯫ ꯑꯃꯦꯟ꯫ ꯃꯥꯡꯖꯧꯅꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧ꯫ ꯃꯁꯤꯅꯤ ꯖꯤꯁꯨꯅ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯗ ꯇꯧꯍꯟꯅꯤꯡꯕ ꯑꯗꯣ꯫ ꯅꯈꯣꯏꯅ ꯑꯊꯦꯝꯕꯗ ꯆꯪꯗꯅꯅꯕ ꯍꯥꯏꯖꯧ꯫ ꯃꯍꯥꯛꯅ ꯈꯪꯏ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯋꯥꯕ ꯇꯥꯐꯝ ꯑꯃꯗ ꯇꯥꯒꯗꯧꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯈꯤ꯫ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯃꯈꯣꯏꯅ ꯈꯟꯖꯕꯒꯨꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯣꯏꯗꯦ ꯍꯥꯏꯕ ꯑꯁꯦ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯄꯨꯡ ꯈꯔꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯅꯈꯣꯏꯗ ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯕꯤꯕ ꯑꯗꯣ ꯂꯥꯛꯄ ꯗꯔꯀꯥꯔ ꯑꯣꯏꯔꯒꯅꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯃꯍꯥꯛꯅ ꯍꯥꯏꯖꯔꯤꯉꯩꯗ ꯃꯈꯣꯏ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯛꯀꯤ ꯑꯁꯤꯒꯨꯝꯕ ꯏꯁ꯭ꯋꯔꯗ ꯆꯦꯟꯊꯣꯛꯄ ꯑꯣꯏꯕ ꯑꯁꯦ ꯅꯥꯊꯩꯔꯒ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕ ꯑꯗꯣ ꯇꯧꯕ ꯉꯝꯃꯤ, ꯑꯗꯨꯅ ꯃꯊꯛꯀꯤ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕ ꯑꯗꯣ ꯇꯧꯕ ꯉꯝꯃꯤ꯫ ꯄꯤꯇꯔꯅ ꯈ꯭ꯔꯤꯁꯇꯕꯨ 3 ꯌꯥꯈꯤꯗꯦ꯫ ꯑꯃꯦꯟ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯣꯡꯃꯒꯤ ꯆꯥꯒꯗꯕ ꯆꯤꯟꯖꯥꯛ ꯑꯁꯦ ꯅꯉꯣꯟꯗ ꯑꯊꯦꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯅꯣꯡꯃꯗ 3 ꯆꯥꯔꯒ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯒꯦ ꯍꯥꯏꯅ ꯉꯥꯏꯕꯗꯨ ꯇꯣꯛꯂꯣ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯇꯝ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧ꯫ ꯑꯌꯨꯛ ꯈꯨꯗꯤꯡ ꯃꯁꯤꯒꯤꯗꯃꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧ, ꯏꯁ꯭ꯋꯔ ꯅꯪꯅ ꯃꯁꯤ ꯉꯝꯅꯕ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ꯫ ꯆꯥꯅꯕ ꯆꯤꯟꯖꯥꯛꯅ ꯑꯩꯒꯤ ꯃꯄꯨ ꯑꯣꯏꯕ ꯑꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯌꯥꯝꯅ ꯑꯄꯪꯕꯅꯤ꯫ ꯏꯁ꯭ꯋꯔ ꯅꯪꯒꯤ ꯄꯥꯡꯒꯜ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯔꯤ꯫ ꯑꯩꯅ ꯆꯥꯅꯕ ꯐꯝꯊꯖꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯣꯛꯀꯗꯕ ꯆꯥꯡ ꯑꯗꯨꯇꯃꯛ ꯆꯥꯒꯅꯤ, ꯑꯗꯨꯅ ꯑꯩꯅ ꯃꯗꯨ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯇꯧꯕ ꯉꯝꯂꯕꯅꯤ꯫ ꯑꯩꯒꯤ ꯆꯥꯅꯕ ꯆꯤꯟꯖꯥꯛꯅ ꯑꯩꯒꯤ ꯃꯄꯨ ꯑꯣꯏꯍꯜꯂꯣꯏ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯄꯥꯡꯒꯜꯅ ꯑꯩꯉꯣꯟꯗ ꯂꯩ꯫ ꯅꯪꯒꯤ ꯑꯁꯣꯟꯕꯁꯤꯡ ꯑꯗꯣ ꯈꯪꯉꯨ꯫ ꯃꯗꯨ ꯑꯃꯍꯦꯛꯇ ꯑꯣꯏꯕ ꯌꯥꯏ꯫ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯆꯤꯟꯒꯤꯗꯃꯛꯇ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯏ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁ꯭ꯋꯔ ꯑꯩꯒꯤ ꯆꯤꯜ ꯉꯥꯛ-ꯁꯦꯟꯕꯤꯌꯨ, ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯒꯤ ꯆꯤꯜꯅ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯄꯥꯞ ꯇꯧꯈꯤꯕ ꯌꯥꯏ꯫ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩ ꯑꯃꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯤꯡꯂꯤꯕꯁꯤꯡ ꯑꯁꯤꯅ ꯏꯁ꯭ꯋꯔꯕꯨ ꯄꯦꯜꯍꯟꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯩ ꯐꯠꯇꯕ ꯑꯃꯗꯤ ꯊꯧꯖꯥꯜ ꯂꯩꯕ ꯋꯥ ꯀꯌꯥ ꯍꯥꯏꯗꯦ, ꯑꯗꯨꯕꯨ ꯑꯩ ꯈꯪꯏ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯩꯒꯤ ꯑꯁꯣꯟꯕꯅꯤ, ꯃꯔꯝꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯊꯨꯅ ꯆꯤꯟꯗꯒꯤ ꯍꯦꯛꯇ ꯍꯥꯏꯒꯟꯕ ꯑꯣꯏ꯫ ꯅꯪ ꯑꯊꯦꯝꯕꯗ ꯇꯥꯗꯅꯕ ꯄ꯭ꯔꯥꯔꯊꯅꯥ ꯇꯧ꯫ ꯅꯈꯣꯏꯒꯤ ꯑꯁꯣꯟꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯁꯦ ꯀꯅꯥ ꯀꯅꯥ ꯈꯪꯕ ꯉꯝꯕꯒꯦ? ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯂꯝꯕꯤ
ꯂꯩꯇ꯭ꯔꯕꯗ ꯅꯪ ꯃꯗꯨꯗ ꯅꯨꯡꯉꯥꯏꯇꯅꯕꯒꯤ ꯅꯪ ꯑꯊꯦꯝꯕꯗ ꯇꯥꯒꯗꯧꯔꯦ ꯍꯥꯏꯕ ꯑꯁꯦ ꯅꯪꯅ ꯈꯪꯖꯔꯒꯗꯤ ꯃꯗꯨ ꯅꯪ ꯃꯥꯡꯖꯧꯅꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯍꯧ꯫ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥ ꯈꯔꯁ ꯇꯧꯅꯕ ꯂꯩꯇ꯭ꯔꯒꯗꯤ ꯃꯗꯨ ꯅꯪꯒꯤ ꯑꯁꯣꯟꯕꯅꯤ, ꯃꯗꯨꯅ ꯅꯪ ꯃꯗꯨꯒꯤꯗꯃꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯥꯊꯅꯥ ꯇꯧ꯫ ꯑꯩ ꯅꯪꯉꯣꯟꯗ ꯇꯁꯦꯡꯅ ꯑꯆꯨꯝꯕ ꯑꯁꯦ ꯍꯥꯏꯖꯔꯤ, ꯑꯗꯨꯅ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯊꯦꯝꯕ ꯑꯗꯨꯒꯤꯗꯃꯛ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯒꯗꯤ ꯑꯊꯦꯝꯕ ꯑꯗꯣ ꯂꯥꯛꯄ ꯃꯇꯝꯗ ꯄꯥꯡꯒꯜ ꯐꯪꯒꯅꯤ, ꯅꯪ ꯑꯊꯦꯝꯕꯗ ꯇꯥꯔꯣꯏ꯫ ꯖꯣꯍꯥꯟ 9 ꯇꯧꯏꯒꯨꯝꯕꯁꯨꯡ ꯖꯤꯁꯨꯗꯤ ꯖꯩꯇꯨꯟ ꯆꯤꯡꯗ ꯂꯦꯡꯈ꯭ꯔꯦ꯫ ꯑꯌꯨꯛ ꯉꯟꯅ ꯏꯕꯨꯡꯉꯣꯅ ꯑꯃꯨꯛ ꯏꯁ꯭ꯋꯔ ꯅꯤꯡꯅꯁꯪꯗ ꯂꯦꯡꯁꯤꯜꯂꯦ, ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯑꯃꯨꯛ ꯏꯁ꯭ꯋꯔ ꯅꯤꯡꯅꯁꯪꯗ ꯂꯦꯡꯁꯤꯜꯂꯛꯂꯤ, ꯑꯗꯨꯒ ꯃꯤ ꯄꯨꯝꯅꯃꯛꯅ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯂꯥꯛꯂꯝꯃꯤ, ꯃꯗꯨꯗ ꯏꯕꯨꯡꯉꯣꯅ ꯐꯝꯊꯗꯨꯅ ꯃꯈꯣꯏꯕꯨ ꯇꯝꯕꯤꯔꯝꯃꯤ, ꯑꯃꯁꯨꯡ ꯁꯥꯁꯇ꯭ꯔꯒꯤ ꯑꯣꯖꯥꯁꯤꯡꯒ ꯐꯔꯤꯁꯤꯁꯤꯡꯒꯅ ꯅꯤꯄꯥ ꯂꯥꯟꯅꯕꯗ ꯐꯥꯔꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯄꯨꯔꯛꯇꯨꯅ ꯃꯌꯥꯏꯗ ꯂꯦꯞꯍꯜꯂꯒ ꯃꯈꯣꯏꯅ ꯏꯕꯨꯡꯉꯣꯗ ꯍꯥꯏ, ꯒꯨꯔꯨ, ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯤꯄꯥ ꯂꯥꯟꯅꯔꯤꯉꯩ ꯑꯗꯨꯃꯛꯇꯗ ꯐꯥꯔꯛꯂꯕꯅꯤ꯫ ꯋꯥꯌꯦꯜ ꯌꯥꯊꯪꯗꯗꯤ ꯃꯣꯖꯦꯁꯅ ꯑꯁꯤꯒꯨꯝꯕ ꯑꯁꯤꯕꯨ ꯅꯨꯡꯗꯨꯝꯅ ꯊꯥꯗꯨꯅ ꯍꯥꯠꯅꯕ ꯑꯩꯈꯣꯏꯗ ꯌꯥꯊꯪ ꯄꯤꯔꯦ꯫ ꯏꯕꯨꯡꯉꯣꯅꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤ ꯍꯥꯏꯔꯤꯕꯒꯦ? ꯃꯈꯣꯏꯅ ꯏꯕꯨꯡꯉꯣꯗ ꯊꯩꯖꯤꯟꯐꯝ ꯐꯪꯅꯅꯕ ꯏꯕꯨꯡꯉꯣꯕꯨ ꯆꯥꯡ ꯌꯦꯡꯗꯨꯅ ꯋꯥ ꯑꯁꯦ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯑꯣꯏꯈꯤ? ꯋꯥꯌꯦꯜ ꯌꯥꯊꯪꯗꯗꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯨꯡꯅ ꯊꯥꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯖꯤꯁꯨꯅꯗꯤ ꯅꯨꯡꯁꯤꯕ, ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯉꯥꯛꯄꯤꯕ ꯑꯗꯣ ꯇꯝꯕꯤꯔꯝꯃꯤ꯫ ꯐꯔꯦ, ꯖꯤꯁꯨ, ꯅꯪꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯃꯗꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯒꯗꯤ ꯅꯪꯅ ꯅꯨꯡꯅ ꯊꯥꯕꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯗꯣ ꯊꯨꯒꯥꯏꯔꯦ, ꯑꯗꯨꯒ ꯅꯪꯅ ꯅꯪꯒꯤ ꯊꯥꯎ ꯅꯣꯏꯔꯒꯅ ꯅꯪꯅ ꯇꯝꯕꯤꯔꯤꯕ ꯅꯨꯡꯁꯤꯕ ꯊꯧꯖꯥꯜ ꯂꯩꯌꯨ ꯍꯥꯏꯕ ꯑꯗꯨꯒꯤ ꯈꯪ ꯍꯩꯔꯕ ꯖꯤꯁꯨ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯔꯦ꯫ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ꯫ ꯃꯁꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯔꯤꯕ ꯑꯁꯦ꯫ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯕꯗ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯨꯞꯊꯔꯦ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯎꯐꯨꯜ ꯃꯊꯛꯇ ꯁꯥꯟꯅꯕꯒꯨꯝ ꯑꯩꯅ ꯊꯥꯖꯩ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯦ ꯏꯁ꯭ꯋꯔꯅ ꯍꯥꯏꯔꯛꯄ ꯑꯗꯣ ꯃꯍꯥꯛꯅ ꯇꯥꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯁ꯭ꯋꯔꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯕꯅꯣ ꯍꯥꯏꯕ ꯑꯗꯣ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯟꯕꯤꯗꯨꯅ ꯃꯊꯪꯒꯤ ꯄꯗ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯍꯪ ꯑꯗꯨꯅ ꯃꯉꯣꯟꯗ ꯇꯛꯁꯤꯟꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯧꯒꯠꯇꯨꯅ ꯍꯥꯏ, ꯑꯩ ꯅꯈꯣꯏꯗ ꯀꯔꯤꯅꯣ ꯑꯃ ꯍꯥꯏꯖꯒꯦ꯫ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯄꯥꯞ ꯆꯦꯟꯗꯕ ꯃꯍꯥꯛ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯟꯅ ꯅꯨꯡꯗꯨꯝꯅ ꯊꯥꯁꯅꯨ꯫ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯅ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯗꯣ ꯊꯨꯡꯍꯟꯈꯤ, ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯝꯕꯤꯕ ꯑꯗꯨꯃꯛ ꯃꯍꯥꯛꯅ ꯉꯥꯛꯈꯤ꯫ ꯑꯩꯅ ꯊꯥꯖꯩ ꯃꯍꯥꯛꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯖꯩꯇꯨꯟ ꯆꯤꯡꯗ ꯂꯦꯡꯈꯠꯂꯝꯗ꯭ꯔꯒꯗꯤ ꯃꯍꯥꯛꯅ ꯄꯥꯎꯈꯨꯝ ꯑꯁꯦ ꯂꯩꯔꯝꯂꯣꯏ ꯍꯥꯏꯅ꯫ ꯌꯦꯡꯉꯨ, ꯃꯁꯤꯅꯤ ꯑꯩꯅ ꯊꯥꯖꯔꯤꯕ ꯑꯁꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯗ ꯑꯩꯅ ꯋꯥꯔꯦꯞ ꯂꯧꯒꯗꯕ ꯌꯥꯝꯅ ꯂꯩ꯫ ꯑꯩꯒꯨꯝꯅ ꯅꯪꯁꯨ ꯇꯦꯂꯤꯚꯤꯖꯟꯗ ꯊꯣꯛꯄ ꯃꯇꯝꯗ, ꯃꯐꯝ ꯈꯨꯗꯤꯡꯗ ꯅꯪꯅ ꯆꯠꯄ ꯃꯐꯝꯗ ꯃꯤꯁꯤꯡꯅ ꯅꯪꯕꯨ ꯈꯪꯒꯅꯤ, ꯑꯗꯨꯒ ꯃꯤꯁꯤꯡꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯗꯣ ꯃꯈꯣꯏꯅ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯀꯌా ꯑꯁꯤꯅ ꯆꯥꯡꯗꯝꯅꯕꯗ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯁꯤ ꯇꯧꯅꯤꯡꯏ, ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯅ ꯐꯖꯅ ꯆꯠꯄ ꯇꯥꯏ꯫ ꯑꯩ ꯆꯦꯛꯁꯤꯟꯅ ꯍꯤꯡꯕ ꯇꯥꯏ꯫ ꯑꯩꯅ ꯃꯤꯁꯤꯡꯗ ꯃꯈꯣꯏꯗ ꯑꯁꯨꯝꯅ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯇꯥꯛꯂꯤꯕ ꯑꯁꯤꯗ ꯑꯩ ꯍꯤꯡꯕ ꯇꯥꯏ, ꯑꯗꯨꯕꯨ ꯑꯩ ꯏꯁ꯭ꯋꯔꯒ ꯃꯇꯝ ꯂꯣꯏꯅꯗ꯭ꯔꯒꯗꯤ
ꯑꯩ ꯃꯗꯨ ꯀꯔꯝꯅ ꯇꯧꯒꯗꯒꯦ ꯈꯪꯗꯦ꯫ ꯑꯩ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯗ꯭ꯔꯒꯗꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯪꯗꯦ꯫ ꯑꯩ ꯏꯁꯥꯒꯤꯗꯃꯛ ꯀꯤꯖꯩ꯫ ꯑꯩꯅ ꯈꯜꯂꯤ ꯃꯁꯤ ꯅꯈꯣꯏꯗꯁꯨ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯩꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤꯗꯃꯛ ꯑꯀꯤꯕ ꯄꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯧꯁꯤꯡ ꯗꯔꯀꯥꯔ ꯂꯩ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯨ ꯑꯗꯨꯒ ꯑꯔꯨꯕ ꯁꯤꯟꯊꯥ ꯈꯨꯗꯤꯡꯃꯛ ꯈꯨꯗꯨꯝ ꯆꯜꯂꯨ꯫ ꯃꯈꯣꯏꯗꯣ ꯍꯥꯟꯅ ꯊꯩꯗꯣꯛꯎ꯫ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯅ ꯅꯪꯕꯨ ꯃꯇꯝ ꯈꯨꯗꯤꯡ ꯀꯤꯍꯟꯒꯅꯨ꯫ ꯃꯤ ꯃꯈꯜ ꯀꯌꯥ ꯄꯥꯝꯗꯕ ꯀꯌꯥ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯌꯣꯟꯕ ꯗꯨꯀꯥꯟꯗ ꯆꯠꯄ ꯄꯥꯝꯗ꯭ꯔꯒꯗꯤ ꯅꯪ ꯍꯧꯒꯠꯂꯣ, ꯅꯐꯤ ꯁꯦꯠꯆꯤꯜꯂꯣ, ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯑꯗꯣ ꯂꯩꯔꯨꯔꯣ ꯑꯗꯨꯒ ꯃꯗꯣ ꯌꯨꯝꯗ ꯄꯨꯔꯛꯂꯣ꯫ ꯍꯋꯥꯏ ꯆꯦꯡꯋꯥꯏꯒꯤ ꯊꯕꯛ ꯑꯗꯣ ꯂꯣꯏꯁꯤꯜꯂꯣ꯫ ꯍꯋꯥꯏ ꯆꯦꯡꯋꯥꯏꯁꯤꯡ ꯑꯗꯣ ꯅꯪꯅ ꯂꯥꯛꯁꯤꯜꯂꯦ꯫ ꯑꯦꯃꯦꯟ꯫ ꯗꯦꯕꯤꯗꯅ ꯒꯣꯂꯤꯌꯥꯠ ꯍꯥꯠꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛ ꯉꯟꯅ ꯍꯧꯒꯠꯈꯤ꯫ ꯅꯪꯅ ꯐꯃꯨꯡꯗ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯒ ꯅꯪꯒꯤ ꯑꯋꯥ ꯑꯅꯥ ꯑꯃꯠꯇ ꯈꯪꯕ ꯉꯝꯂꯣꯏ꯫ ꯑꯩꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ꯫ ꯑꯩꯁꯦ ꯑꯌꯨꯛꯀꯤ ꯃꯤꯗꯤ ꯅꯠꯇꯦ꯫ ꯅꯪꯅ ꯇꯨꯝꯕ ꯍꯧꯒꯠꯄ ꯃꯇꯝ ꯑꯗꯣ ꯅꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯨꯡ 10 ꯐꯥꯎꯕ ꯇꯨꯝꯒꯗꯕ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯅꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯅꯪꯅ ꯇꯧꯒꯗꯕ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨꯗꯤ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯕꯨ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯅ ꯍꯧꯕ ꯗꯔꯀꯥꯔ ꯂꯩ꯫ ꯅꯪꯒꯤ ꯃꯔꯝ ꯂꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕꯁꯨ ꯗꯔꯀꯥꯔ ꯂꯩ꯫ ꯅꯪ ꯋꯥꯔꯦꯞ ꯑꯃ ꯂꯧꯕꯁꯨ ꯗꯔꯀꯥꯔ ꯂꯩ꯫ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯏꯁ꯭ꯋꯔꯅ ꯁꯦꯝꯕꯤꯈꯤꯕ ꯑꯗꯣ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯅꯪꯒꯤ ꯍꯔꯥꯎꯕ ꯍꯨꯔꯥꯜꯂꯤꯕ ꯂꯥꯏ ꯐꯠꯇꯕꯗ ꯃꯁꯤ ꯈꯪꯍꯜꯂꯨ꯫ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯑꯩꯒꯤ ꯙꯔꯃ ꯆꯦꯟꯕꯗ ꯑꯩ ꯍꯥꯞꯆꯤꯟꯖꯔꯤ꯫ ꯑꯩ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯖꯔꯦ꯫ ꯑꯩꯒꯤ ꯏꯪꯊꯕꯗ ꯑꯩ ꯍꯥꯞꯆꯤꯟꯖꯔꯤ꯫ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯉꯣꯟꯗ ꯏꯪꯊꯅ ꯂꯩꯕ ꯄꯤꯕꯤꯔꯦ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤꯗꯃꯛ ꯂꯝꯕꯤ ꯐꯪꯗ꯭ꯔꯕꯗ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯔꯣꯏ꯫ ꯑꯩ ꯊꯋꯥꯏꯒꯤ ꯊꯥꯡꯁꯥꯡ ꯁꯤꯖꯤꯟꯅꯒꯅꯤ꯫ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯉꯥꯡꯊꯣꯛꯀꯅꯤ꯫ ꯑꯩ ꯊꯥꯖꯕꯒꯤ ꯆꯨꯡꯒꯣꯏ ꯑꯗꯣ ꯄꯥꯏꯈꯠꯀꯅꯤ꯫ ꯑꯩ ꯑꯔꯥꯟ ꯈꯨꯕꯝꯒꯤ ꯂꯨꯍꯨꯞ ꯑꯗꯣ ꯎꯞꯁꯤꯟꯒꯅꯤ꯫ ꯑꯩ ꯅꯨꯡꯁꯤꯕꯗ ꯂꯩꯒꯅꯤ꯫ ꯑꯩ ꯊꯧꯖꯥꯜꯗ ꯂꯩꯒꯅꯤ꯫ ꯃꯗꯨ ꯃꯇꯝ ꯀꯨꯏꯅ ꯆꯪꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯪ ꯅꯨꯃꯤꯠ ꯑꯗꯣ ꯐꯖꯅ ꯁꯦꯝ ꯁꯥꯔꯒꯅꯤ꯫ ꯅꯪꯅ ꯉꯟꯅ ꯍꯧꯒꯠꯄ ꯍꯥꯏꯕ ꯑꯁꯦ ꯅꯪ ꯏꯁ꯭ꯋꯔꯒꯤ ꯆꯤꯟꯖꯥꯛ ꯑꯗꯨ ꯊꯤꯔꯤꯕꯅꯤ꯫ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯗꯣ ꯈꯣꯝꯖꯤꯟꯈꯤ꯫ ꯃꯁꯤ ꯑꯉꯟꯕ ꯃꯇꯝꯗ ꯇꯥꯔꯛꯄ ꯄꯣꯠꯁꯛꯁꯤꯡꯅꯤ꯫ ꯃꯁꯤ ꯅꯪꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯐꯥꯎꯕ ꯈꯨꯟꯒꯗꯕ ꯅꯠꯇꯦ꯫ ꯃꯈꯣꯏ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯄꯥꯇ꯭ꯔ ꯄꯨꯗꯨꯅ ꯃꯗꯨ ꯉꯟꯅ ꯈꯣꯝꯖꯤꯟꯕ ꯆꯠꯈꯤ꯫ ꯖꯤꯁꯨ ꯑꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯂꯩꯕ ꯄꯨꯟꯁꯤꯒꯤ ꯇꯜꯅꯤ꯫ ꯑꯩꯅ ꯃꯁꯤ ꯅꯈꯣꯏꯗ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯩꯅ ꯃꯁꯦ ꯏꯁ꯭ꯋꯔꯗ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯖꯩ꯫ ꯑꯩꯅ ꯊꯥꯖꯩ ꯃꯁꯤ ꯃꯐꯝ ꯑꯁꯦ ꯃꯁꯤ ꯈꯛꯇꯗ ꯅꯠꯇꯅ ꯃꯤ ꯆꯥꯝꯃ ꯆꯥꯝꯃ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯍꯧꯖꯤꯛ ꯇꯤꯚꯤꯗ ꯌꯦꯡꯂꯤꯕꯁꯤꯡꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯕ ꯑꯁꯤ ꯅꯈꯣꯏꯒꯤ ꯁꯃꯁ꯭ꯌꯥ ꯀꯌꯥꯒꯤ ꯄꯥꯎꯈꯨꯝꯅꯤ꯫ ꯃꯁꯤ ꯅꯪꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯕ ꯑꯗꯣ ꯅꯠꯇꯦ꯫ ꯅꯪꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯑꯗꯣ ꯈꯪꯅꯅꯕ ꯅꯪ ꯌꯥꯝꯅ ꯇꯥꯈ꯭ꯔꯦ꯫ ꯅꯪ ꯃꯗꯣ ꯇꯧꯅꯕ ꯄꯥꯡꯒꯜ ꯂꯩꯕꯒꯨꯝꯅ ꯎꯗꯦ꯫ ꯃꯈꯣꯏꯅ ꯏꯁ꯭ꯋꯔꯗ ꯉꯥꯏꯖꯈꯤ꯫
ꯃꯈꯣꯏꯒꯤ ꯄꯥꯡꯒꯜ ꯅꯧꯊꯣꯛꯍꯟꯕꯤꯒꯅꯤ, ꯃꯈꯣꯏ ꯏꯒꯜꯒꯨꯝꯅ ꯋꯥꯡꯅ ꯋꯥꯡꯅ ꯄꯥꯏꯒꯅꯤ, ꯃꯈꯣꯏ ꯀꯟꯅ ꯆꯦꯟꯒꯅꯤ, ꯆꯣꯛꯊꯕ ꯂꯩꯔꯣꯏ, ꯃꯈꯣꯏ ꯆꯠꯀꯅꯤ, ꯃꯈꯣꯏ ꯋꯥꯟꯊꯔꯣꯏ꯫ ꯑꯔꯨꯕꯁꯤꯡ ꯀꯌꯥ ꯑꯉꯟꯕꯗ ꯂꯣꯏꯁꯤꯟꯕꯤꯈ꯭ꯔꯣ꯫ ꯑꯕ꯭ꯔꯥꯍꯝꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯃꯆꯥꯅꯤꯄꯥ ꯀꯠꯊꯣꯛꯄꯤꯅꯕ ꯍꯥꯏꯈꯤ꯫ ꯃꯗꯣ ꯑꯩꯅ ꯇꯨꯝꯗꯨꯅ ꯂꯩꯒꯗꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯅꯠꯇꯦ, ꯕꯥꯏꯕꯜꯅ ꯍꯥꯏ ꯃꯍꯥꯛ ꯉꯟꯅ ꯍꯧꯒꯠꯈꯤ꯫ ꯅꯪꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯏꯍꯥꯟ ꯍꯥꯟꯅ ꯏꯁ꯭ꯋꯔꯒ ꯊꯦꯡꯅꯕ ꯍꯥꯏꯕ ꯑꯁꯦ ꯃꯔꯨ ꯑꯣꯏꯕ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯕꯥꯏꯕꯜꯗ ꯍꯥꯏꯔꯝꯂꯣꯏ꯫ ꯑꯌꯨꯛ ꯈꯨꯗꯤꯡꯗ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯣ ꯐꯖꯅ ꯁꯦꯝ ꯁꯥꯕ ꯑꯣꯏꯌꯨ꯫ ꯑꯩꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯍꯧꯖꯤꯛꯃꯛ ꯍꯥꯏꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯁꯦ ꯅꯈꯣꯏꯗ ꯀꯥꯎꯊꯣꯛꯆꯍꯟꯅꯤꯡꯗꯦ꯫ ꯑꯌꯨꯛꯇ ꯅꯪ ꯅꯁꯥꯃꯛꯀ ꯏꯁ꯭ꯋꯔꯒ ꯎꯟꯅꯕ ꯃꯇꯝ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯂꯧꯕꯤꯌꯨ꯫ ꯑꯗꯨꯅ ꯅꯪ ꯐꯝꯊꯗꯨꯅ ꯏꯁ꯭ꯋꯔꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯕꯤꯌꯨ꯫ ꯀꯣꯂꯣꯁꯤꯌꯥ 3:1-2ꯗ ꯍꯥꯏ, ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯝꯃꯨ꯫ ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯑꯗꯣ ꯊꯝꯃꯨ꯫ ꯑꯍꯥꯟꯕ ꯄꯤꯇꯔꯒꯤ 4:1 ꯃꯁꯤꯅ ꯍꯥꯏ, ꯃꯔꯝ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯅ ꯍꯛꯆꯥꯡꯗ ꯑꯋꯥ ꯈꯥꯡꯈꯤꯕꯅꯤꯅ ꯅꯈꯣꯏ ꯅꯁꯦꯟꯁꯨ ꯄꯨꯛꯅꯤꯡ ꯑꯗꯨꯒ ꯃꯥꯟꯅꯅ ꯃꯗꯨ ꯅꯈꯣꯏꯅꯁꯨ ꯇꯧꯒꯅꯤ꯫ ꯃꯁꯤꯅ ꯍꯥꯏ, ꯄꯨꯛꯅꯤꯡ ꯑꯗꯨꯒ ꯃꯥꯟꯅꯅ ꯂꯥꯟꯒꯤ ꯐꯤꯖꯦꯠꯀꯨꯝ ꯁꯦꯠꯂꯨ, ꯃꯥꯡꯖꯧꯅꯅ ꯃꯗꯨ ꯈꯜꯂꯨ꯫ ꯑꯩꯅ ꯏꯁ꯭ꯋꯔꯕꯨ ꯄꯦꯜꯍꯟꯅꯅꯕ ꯉꯁꯤ ꯑꯩꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩ ꯃꯁꯤ ꯇꯧꯔꯒꯅꯤ, ꯑꯩꯅ ꯏꯔꯥꯠꯄꯣꯠ ꯀꯠꯄ ꯗꯔꯀꯥꯔ ꯂꯩꯔꯒꯁꯨ ꯑꯩ ꯉꯁꯤ ꯏꯁ꯭ꯋꯔꯕꯨ ꯄꯦꯜꯍꯟꯅꯅꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯤꯡꯒꯅꯤ꯫ ꯑꯩ ꯏꯪꯊꯕ ꯄꯤꯕ ꯑꯣꯏꯒꯅꯤ, ꯃꯔꯝꯗꯤ ꯏꯪꯊꯕꯕꯨ ꯐꯖꯅ ꯁꯦꯟꯅꯕ ꯑꯣꯏꯒꯅꯤ꯫ ꯑꯩꯒꯤ ꯂꯝꯕꯤ ꯐꯪꯗ꯭ꯔꯒꯁꯨ ꯑꯩ ꯃꯗꯨꯕꯨ ꯆꯨꯁꯤꯟꯅꯕ ꯑꯣꯏꯗꯨꯅ ꯑꯩ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯃꯤ ꯑꯣꯏꯒꯅꯤ꯫ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯁꯟꯒꯨꯝꯅ ꯑꯅꯧꯕ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯌꯦꯡꯂꯤꯕꯅꯤ, ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯗ꯫ ꯒꯂꯥꯇꯤꯌꯥ 2:10 ꯃꯁꯤꯅ ꯍꯥꯏꯔꯤ, ꯅꯈꯣꯏ ꯕꯣꯔꯒꯤ ꯃꯁꯛ ꯑꯣꯏꯅꯅꯕ ꯅꯤꯡꯁꯤꯡꯒꯟꯕ ꯑꯣꯏꯌꯨ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯇꯝ ꯉꯥꯏꯍꯥꯛ ꯀꯥꯏꯊꯣꯛꯇꯨꯅ ꯀꯅꯥꯒꯨꯝꯕꯒꯤꯗꯃꯛꯇ ꯅꯪ ꯇꯧꯕꯤꯕ ꯉꯝꯕ ꯑꯗꯨ ꯈꯜꯂꯨ, ꯑꯗꯨꯒ ꯃꯗꯣ ꯉꯟꯅ ꯇꯧꯕꯤꯌꯨ꯫ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤꯁꯤꯡꯕꯨ ꯊꯥꯒꯠꯄꯤꯒꯦ ꯍꯥꯏꯅ ꯈꯜꯂꯨ꯫ ꯃꯈꯣꯏꯗ ꯍꯥꯏꯕꯤꯕ ꯌꯥꯕ ꯑꯐꯕ ꯑꯗꯣ ꯊꯤꯗꯣꯛꯄꯤꯌꯨ꯫ ꯑꯩꯕꯨ ꯄꯥꯡꯒꯜ ꯀꯜꯍꯟꯕꯤꯕ ꯉꯝꯕ ꯈ꯭ꯔꯤꯁꯇꯒꯤ ꯄꯥꯡꯒꯜꯅ ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯂꯦ ꯍꯥꯏꯕ ꯑꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯥꯟꯅꯅ ꯊꯝꯈ꯭ꯔꯦ꯫ ꯑꯩꯅ ꯅꯈꯣꯏꯗ ꯅꯤꯡꯁꯤꯡꯖꯔꯤ, ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯨ꯫ ꯅꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯁꯤ ꯇꯧꯒꯗꯕ ꯑꯁꯦ ꯌꯨꯝꯗꯒꯤ ꯇꯧꯔꯛꯎ꯫ ꯅꯪꯒꯤ ꯌꯨꯝꯗ ꯅꯪꯅ ꯃꯁꯤꯕꯨ ꯀꯩꯗꯧꯒꯗꯣꯏꯅꯣ ꯍꯥꯏꯅ ꯈꯪꯗꯕ ꯄꯣꯠꯁꯛ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯅ ꯑꯩꯕꯨ ꯑꯌꯨꯛꯇ ꯎꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯥꯟꯅꯅ ꯄꯨꯡ 2 ꯅꯠꯇ꯭ꯔꯒ 3 ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯔꯕꯅꯤ, ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯍꯔꯥꯎꯕ ꯐꯩ, ꯃꯔꯝꯗꯤ ꯑꯩꯅ ꯅꯈꯣꯏꯗ ꯃꯇꯦꯡ ꯑꯣꯏꯕ
ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯤꯕ ꯑꯁꯦ ꯃꯁꯤꯗꯒꯤꯅꯤ ꯑꯩꯅ ꯄꯨꯡ 3 ꯑꯁꯦ ꯏꯁ꯭ꯋꯔꯒ ꯋꯥꯔꯤ ꯁꯥꯕ ꯅꯠꯇꯦ꯫ ꯑꯩꯅ ꯄꯨꯡꯈꯥꯏ ꯐꯥꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕ ꯐꯥꯎꯗꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯥꯏꯕ ꯑꯗꯣ ꯇꯥꯗꯕꯅ ꯄꯨꯡ 3 ꯐꯥꯎꯕ ꯁꯥꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯗ ꯃꯇꯝ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯔꯒꯗꯤ ꯃꯍꯥꯛꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯎꯠꯄꯤꯔꯛꯄ ꯑꯗꯣ ꯅꯪꯅ ꯎꯕ ꯐꯪꯒꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯏꯁ꯭ꯋꯔꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯍꯥꯛꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯇꯥꯛꯄꯤꯔꯛꯄ ꯑꯗꯣ ꯊꯤꯕ ꯍꯧꯕꯤꯅꯕ ꯑꯩꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯔꯤ꯫ ꯂꯥꯏꯁꯣꯜ ꯏꯁꯩ 5:3ꯅ ꯍꯥꯏ, ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯏꯕꯨꯡꯉꯣꯅ ꯅꯅꯥꯏꯅ ꯍꯥꯏꯖꯕ ꯇꯥꯕꯤ, ꯅꯣꯡꯉꯥꯜꯂꯛꯄꯗ ꯅꯅꯥꯏꯅ ꯏꯕꯨꯡꯉꯣꯒꯤ ꯈꯨꯌꯥꯈꯥꯗ ꯆꯪꯖꯔꯤ, ꯉꯥꯏꯖꯔꯤ ꯅꯅꯥꯏꯅ ꯏꯕꯨꯡꯉꯣꯒꯤ ꯄꯥꯎꯈꯨꯝ ꯑꯗꯣ꯫ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯕꯤꯌꯨ, ꯏꯁ꯭ꯋꯔꯒ ꯍꯥꯏꯕ DVD ꯑꯃꯒꯁꯨ ꯂꯦꯝꯅ ꯍꯥꯞꯆꯒꯅꯤ, ꯑꯗꯨꯅ ꯆꯥꯟꯕꯤꯗꯨꯅ ꯊꯥꯖꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯄꯤꯌꯨ꯫ ꯕꯥꯏꯕꯜ ꯑꯁꯤ ꯂꯧꯕꯤꯌꯨ, DVD ꯑꯁꯤ ꯂꯧꯕꯤꯌꯨ, ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯅꯩꯅꯕ ꯍꯧꯕꯤꯌꯨ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite